India की proxy war loisilu kuki khulai paiba singi su handu haina naga amadi maitai na punna kwaramal kaitel amadi langon da wakat khongjang sangsin khre amana toba thabakta amana yeng sinduna lairabadi Manipur masjid tana kairak pa yai haina Manipur Legislative Assembly ki speaker thokchom saitab latana phongdokhre lenga ke manung mapan fauna unaba thausil thoram amadi sakot pagi asumba I pau matam sa namiyam da pinaba DIPR ki mid the press amuk haudokre amasung foreign medical graduate mahiru singi internship ki stipend pithok pinaba khongjang sangsin kre kurumjare ISTV की निमिदा पुंग मापन की पाव मियंग ताबिर बसिंग तरामना ओक्सरी होजिक नसीगी मरुब पाव संदोंगना पिजरी इंडिया की प्रोक्सी वार लोइसिलु कुकी खुलाई पाइब सिंगी सु हंदु उ हाइबो वाफम यावना तोंगान तोंगान द हिरम मंगादा युमफम ओइदुना नागा पीपल्स यूनियन इम्फाल INBA FNCC ख्वारमल नुबी कैथेल इमागी मैरा अमसुंग CCRR ना सिंदुना ख्वारमल कैथेल द वाकत मिफम फमख्रे वाकत मिफम अदुदा तोंगान तोंगान ब लुप सिंगी लुसिंग ब क्याना सरुक याखी Naga People's Union Imphal के President M Ngaran Mina कुकी terrorist ना मिहा थी ना हाथों पिक्रबा नागा फुरुकी मियोई तरुकी वायल अथुबदा फंगन गदबने मिहात पदा हालियंग द्रबा कुकी terrorist अमदे लेंगाक का चनरिबा सु हंदोक पद नतना खुलाई थादो हनगदबने अमरमदा मरमदम ngaksरिबा आरामबाई टेंगोल की फाजिन के बद टेंगोलोई सिंग अथुबदा थादो कदबने हाइकी Manipur da mi chaba cannibal ki lamjat sachat se asikum se Manipur ki tanthok piu haib se ekoi timani Manipur da leiba valley base khungak pa maitei aram bai tengol khara pha khre madusu thathok piu haib se mase ekoi timani India government amadi Manipur government da ekoi naga amadi maitei na timan tauri kuki terrorist shu cadre le myam se nongmei se seize tawbiro disarm tawbiro shu se appropriate tawbiro nemcha kipken deputy CM de gi drop tawbiro aduga NRC tawbiro maite naga singse kuki da leminabase ekhoi kire aduna mase athubam tamda tanthokpa aduga mi truki justice athubam tamda deliver tawbiu haibse ekhoi timani asida action lauderdi ekhoi atoba khontang amu changthaki वाकत मिफम अदुदा सरुक याखेबी ख्वारमल नुपी कैथेल सिनफम अमदि सक्तम कनबा लुक की प्रेसिडेंट खेत्री मयुम शांतिना ngasi येलो फुरुप ओरिबा नागा अमदि मैतेना पुवारी ओहरोगदबा वाकत मिफम ख्वारमल कैथेल दा फमलिबा असिना आइखोय लान पामदे शांति पामी हाइबगी लारब खुदमने मणिपुर लेंगाक न मियामगी खोलाव तासिन उसिनदना लैफम थोकते लमदम असदा मिपुम मिहात मिपुम चथरिबा कुकी नार्को टेररिस्ट अमदे मखो पोंगना मखोइना नागा तरुक हाटपनी हाइरिबा कुकी गी लुसिंग बसिंग फादुना चराक पियु लोइनना युमफम याउदबा सुगी मरुमदा मिहात मिपुन तौरिबा लालो लुप अमगे लुसिंगबगी नुपी ना लेपाक असिगी डेपुटी चीफ मिनिस्टर ओहेनबा सिना इंडिया ना लमदम असिदा अरुनबा लालोंग अमा चथरबरा हाइबगी सिंगनब लै हाइखे स्टेट सरकार ना लेंगाक पिद्रबा मियांग की प्रॉपर्टी में दिलन थुंगाक पिद्रबा मियांग की पुंछी कन पिद्रबा मतम सिदैदा लमदम सिगी इसा इनाउ सिंगना खुत्ता चैतु वातु पाइदना अंगंबा लाक्तन फोइदना मरैबा कन्नबगी दमक्ता मयुम कन्नबगी दमक्ता होनरक मतम ददे फारी पुली एक मयाम अमा पाली अदुगा सोरसामपुर द लाल होगदिङैदा नोंमै हाना लाखरे बेंगलुरु तौरे फाबिरब्रा नोंमै यालगा फुटबॉल सानै फाबिरब्रा नागा इचेनाउ सा सेमबदौना सेमगा पुथोरैबा अखोइना इमोशन दगी हाटपनी ना हाइरबा मोइना थीबद वाररोइदोबा अदु भौ फाबा ngamdaba गवर्नमेंट लेबम थोइब्राबा निमचा की एजेंसी डिप्टी चीफ मिनिस्टर ने मागे हस्बैंड से केएनबी की लीडर ने लालौबगी लीडर ओइबा मागे नुपिना गवर्नमेंट पाइबा मसिबु करम्बा लोदा करम्बा आइनदा मोदी होगी सरकार से चुमेना लौदोइनोबा कुकी खुलाई पाइब सिंगना तमथीना हातो पिक्रबा नागा मिसम तरुके असुम वायल फंगलु हाइबा डिमांडा ngasi मैते लांगोल अयिंग लेकाई मयाई लेकाई दलेबा लांगोल वुमेन डेवलपमेंट एसोसिएशन गे मेरा संग ममांग दसो मियामना वाक मिफम चथखरे इंडिया ना सेमगटपा खुने की लानमीना टेररिज्म गे थोंग चथदुना मिसम मियाम गे लनथुम अमदे युम कै कया मई थाबा खुदकत लेफलु हाइबा बैनर अमगी मखादा अमुको अमा वभा पोरे लेमरल कोहर अमदी MSF ना पुन्ना लुप मंगाना परिंग नान चथर वाकई खोंजंगी सरक अमो ओइना लांगोल वुमेन डेवलपमेंट एसोसिएशन लांगोल
laima khulen singmi tami nupi yapa thorang loop amadi lango relief kem ka kusam maduna ngasi pangthukiba wakami from aduda tangkhul mau maring siru amadi maitei furuke ima ibel singa sarup yakhe langol women development association ge member daina khundrak pamna besnobo district ki manung sana leiba tronglawbida mamana nakonduna leiriba angang anibu bom attack chathaduna mihat thina hatu pikiba amadi maralajadaba nagagi misam tarukpu matam kuina phajinduna thamluraba matungda mihat thina hatu pikiba haiba silamdam asigi miyamgi thamoida pendaba phawi maram aduna tamthiraba thogdoksing asi thoklaba phawbada india lengak amadi state lengak na tumduna adumak laisinba haiba asi mama oibisingna yaningde haiduna pendraba ima ibil kayana ngasigi wakat mifam asi satharibane loinena lamdam asigi miyamna hojik hingliba punsi mahinga si lengak leitaba leibak amada aduki matik wana hingba haiba adu oirakle haike ngasigi wakal mifam aduda amukogi vice president Helen Koizam koharge chairman Fulindro Konsam amawabhage general secretary Khetri Mayum Sujata amadi porelemarloge general secretary Ima Apabisu wangangki mi sing ko chalaga chiga tra ai ga madugi opposite am khoin ko sa ko chalaga bombing operation to ko se ko yam mai de do gya gas ta ne ha sa ni ulman yo law and order su kan issue lai de am phuna phada su mai to ko se ko yam pen de aduga strong law bida tum duna lai ri ba ang ani su ko ba ko yam na pen de athu matam da ko yam ba tar si ri bo se athu matam da justice ko biro Saukhatpa ing tapa lamdam ama oinaba aikoi punamakna ama tu oina punsina duna thabak tawminaba mathautai amana tawba thabakta amana yengsinduna leirabadi Manipur masetana kairak payai haina Manipur Legislative Assembly ge Speaker Thoksom Saitabratana phongdokre Moirangkhom Sawai-jam Director Leiba Radha Bino Dalal Mantap Tapangcho Kiba United Club of Iya School Lingkat Kibagi Ahumrak Suba Foundation Kam Felicitation Gi Thoram da Phongdok Kibane Thoram asida Imphal Municipal Council Ward number 14 Gi Corporator Samom Ongbi Rita WFC Club Ki President Nandeibam Bal Gopal Amadi UCY Club Ki President Sandam Suranjit na Thoram Adugi Athoy Mithunglan Singh Oina Sarup Yakhe Bosim Amadi Kosem na lower class 10 Amadi 12 examination da club asida konma mafam asidagi mark wagna phangduna pass tawrakraba Mahirui Singda mana matum piduna Mahirui Singh puning thawatke Speaker Thoksom Saitabratana makha taraduna lamdam asi sakhotpa amadi ing tapal lamdam ama ohek naba honabada lamdam asida khundaminariba aikoi punamakna lingjel manana ama tuina thabak tawminaba mathau tai madu nattadana amana tarokpa thabak amana yengsinduna lerabade sakhotpa purapugi mahutta maset ta na kairakani lamdam asigi siraba tangkak amada club ama linkatuna miyamgi mateng pangba ngamba asimak chakthok chaningai ni amadi nauna linkaliba club aduna miyamgi damakta logudaba thaudang sing loba ngamnaba honabiba phai haiki amang tati tawai na to wala tama nusina na ma samina na hono phayena khali na tragadi koi Manipur se maset ta hibe abagi aki bido lai tabadin natte la basing awa basing kaman bukat piga dage highway lambi education की पॉलिसी सेंबी रगा अंगाम से मुलाई तमहनबी बा और खदबा सानरो सिंबु योकत बा अमदी लोइना ना मणिपुर की मसकता को अचौन ले भोंग कलिबा स्पोर्ट्स में आर्ट एंड कल्चर सी फजना हमें सेंबी रगा दी यूसीआई की महाता तौसिल तन लैकिने न खंजे अदना अदुगुंबा सजेशन सिंग तौजरी लोइना ना मधु अकोई तमिनो मतंदा अमन मा पुनसना पुन जमीन सी है वो फौजी थमजरोगे Governance ta transparency leiba amadi government ki policy program amadi development ki asum information madam sana phongdona bagi damakta Directorate of Information and Public Relations DIPR na sinba Mid press ki thoram nitaipa sutek leiba DIPR ki auditorium da pangthokre mid press ki ngasi ahan ban mita Pm-Istv ki additional chief engineer SE amasung akok thong official sing amasung tongan ba media house ki media person sing sarup yakhe ngasi ahan ban mita Pm-Istv ki additional chief engineer RK Dorendrana hauji Pm-Istv na Manipur water supply project Jal Jeevan mission JJM integrated water supply project amasung sewerage project ki matang da wafum kya thamke Jal
Civil Mission की matang da Additional Chief Engineer Pm-Istv RK Dorendrana Rural Household singi oina 38% covered tore project asi December 2028 fawba extend torbasu state asigi oina 2027 ge March tha fawda luisna ba pandam thamli phongdoke severance project ki matang da paladuna mahakna makhata na phongdoki bada project asigi phase 1 luisin kre hoji phase 2 ge thabak sathare project asi mapum phana luisin labade kana ba kaya laigani phongdoke working environment farabadi project asi athu bada luisin ba pandam thamli haike Manipuri water treatment plant is the supply from Kodadawa. The last couple of years, basic water treatment plant, Nasina, Valley, as a cover, and a copy. The Lapani, Chinese market, I am using a safe very high Okiona, Sim, Exere, Magi, Zay, Seven, 135 the week. The Lapay, Palabaria, another way, Atopa, another way, the construction of smart water meters, some of the sort of it. Foreign medical graduate Maharu Singh na lenga ki hospital the internship tawagi stipend sing pithopina waka mi pham changchin khre jatra pukre multi community hall khurai ahung gai thangjam lekai satha ki waka mi pham adu da saruk ya kibi Mahiroi Maya Asem Kowi amana lisingani kunga manga degi makhoi gi phangpham thopa stipend pidana lakle Health Commissioner na stipend pinaba process 2026 ki March tha fabada luisnaba honari haina thajaba piki basu laikre adubo karigumba amata thabak oina pangthorok dabana anoba lengak asigi chief minister Khemsan ga unabada mahana health ki commissioner da se iduna makhoi gi demand sing asi thabak tu onthok naba khangan chibagi matung ina health commissioner unaba salubada unaba phanglakhide amade CM na ikibase adu commissioner gi office ta phangdabagi mawungda amuk hanna tharak naba health department ki joint secretary amana amuk Hairakpa asi yaningde athubada National Medical Council amade Supreme Court ki order ge matung ina makhoi ge pifam thokpa stipend sing lengak na pithok piyo haike Samsai College intern like mo ja ko chakman an thabok se UTR chakman nei responsibility chakman nei adu ko koi hostel leite adu cha na ba mess leite akoi ni mapa de le ga cha ba anak pada rent lai ba adu ne tok jai se do moi de hostel lai bani na rent su chaw de or if in case pesa thi ko rent su chaw de koi de rent sem chaw cha thok sin bara thaw hai ba su lai irang matam na di ka irang sokat ba gai na koi na lambi lak pada phawa gari thong ma chat kho hai pa yawe ba juti lak pa ne hai phaw gyan ta da ba dum yawe ba adu awa ma myam to ko thina sum la e lak pa se akoi na appeal tawdi tawzaruri health commissioner se adubu health commissioner sina akoi da responsive oi bida ba haijaba tare ko adu akoi sina se report se tawzaba Hauzik Ladiba Rumal Theatre ge building sanga khebagi sahi humdragamapan suba kumon amade tragamapan suba hawaibam nilamani Memorial Award 2026 lan thopage tharam Rumahal Auditorium da pangthokre tharam adu the MP Dr Angomsa Bimol Akuzam JNMDA के डायरेक्टर पी विलास रूमाल थिएटर्स के वाइस चेयरमैन एल ब्रजमोहन सिंह मसरुक याखे थरम अदुदा निंगोंबम रंजित मैटे दा तरामापन सुबा हवाईबम निलमने मेमोरियल अवार्ड 2026 लांथोके थरम असिग मरी लेनना अंगोमसा बिमोल अकुजमना थिएटर के आर्टिस्ट सिंगना लीला अमा पुथोकनबा होनबदा वाबगा अवाबा फंगदिबा सेलगा चानादबना अवाबा कया थेंगनबना तोंगान टुंगानबा स्कीम गी मखादा मटेंग पांगनबा पॉलिसी अमा सेमनबदे मणिपुरदा थिएटर अमुक हिंगलकने थिएटर ना खुनाई अमा सेंगतपदा लौरिबा थौदांग काउथोकपम थोकते हाइके Dengan security policy, annual production grant, break hypothetical which is the 1930s, the 50s, the 60s, smart support of the Manipuri, theatre sector, theatre, Ningthau palingai haktaktagi ningthau khubam munabagumna hojiksu minister pham munabada irang ashi thorokpani haina miyamna khanare haina Manipur Legislative Assembly ge speaker Thoksom Saitabratana phongdurakle Ministry of Culture ge miyeng makhada Sidaba Cultural Foundation ya school na sinduna Jawaharlal Nehru Manipur Dance Academy ge auditorium hall da pangthukiba dance music theater amadi martial art ge oiba nimitarani subna chatarakpa summer workshop losanbagi tharongga mari ledena phongdokhibane tharam aduda Manipur
University of Kasagi Vice Chancellor Professor Paunam Gunindro amadi University Asimaki Registrar Raisam Radha Kantana Thoram Aduge Athoi Mitungnan Singh Oina Saruk Yaki Thoram Aduge Manungsana Sidaba Cultural Foundation Linkat Piramba Laikidraba Elambam Anganghal Photo da Laisu Katuna Awaba Fongdoki Loinana Summer Workshop Aduga Mari Lenana Nauna Putokpa Pambal Kaba Haina Mingtonba Drama Masu Utke Thoram Aduga Mari Lenan Speaker Toksom Saitabratana Makha Taraduna Landam Asida Ningto Palingai Haktagi Hauduna Ningto Pam Munabagi Janabi Amaleramba Adugumna Hojiksu Minister Pam Munabadigi Lamdam Asida Tuglebi Irang Asi Thorakpuni Haina Miam Launari Lodana Tolebe Irang Asigi Warusun Ama Puraknaba Honabada Aikoi Punna Tengaminaba Matautai Amadi Tungi Yumbi Orakadoriba Naharul Singna Taxi Kasi Yaroktaba Asi Koknaba Aikoi Gesanabi Ipa Ipu Singna Zanaramba Togalol Adu Mayak Singna Takpi Tambiba Matautare Haiki masi function si yaw matamda aduki mati nuai jab si kai no hai matamda thogal ol bebar se ubuda yam nuai jaba hawra iba matam gi angan si discipline na du mati walpa manipur gi afajara ba chanabi ka mahal koi ge ki ba leiba tanja sida chungba thon pang thu pi dana afaba chanalon chat ahal namanda thasi khasi bebar kamai dawgi upi ba masi na manipur bu kan bada chawma mo gane na khanjeng Manipur Lengana PMGSY Phase 3 gi Makada Kilometer Satret Humdragani Pan Sangbalambi Thong Simnaba Tender Tobiu Haina All Manipur Contractors Association Forum na Haire PMGSY Phase 3 gi Tender Luisinba Ngamdana Leidiba Asigi Matang Dangasi Forum Asana Sinduna Manipur Press Club Ta Paugi Mifam Ama Pangchoke Mifam Aduta All Manipur Contractors Association Forum gi Thaupuba Singh Amadi All Tribal Contractors Association gi Miyo Singh Saruk Yake All Manipur Contractors Association Forum ge convener ti ai Samarendrana All India da Sanariba Standard Bidding Document Tugaiduna Manipur State Rural Road Development Agency na tender tawbu yaning da badigi High Court case tawnaduna PMGSY Phase 3 ge tender asi loisinba ngamdana lakibane adubo Ministry of Rural Development na Manipur gi PMGSY Phase 3 gi thabak Maudraga Taruk Nauna Tender Kauduna NRIDA Delhi na Piba SBD Ngagna Tender Taugodabani Haina Haukiba Juntaraga Mapanda Kangalapa Laikre Manipur gi Oina PMGSY Phase 3 da Apunba Kilometer Satret Humdraga Tare Dasmik Mapan Taruk Manga Meter Sangba Thabak Maudra Taruki Apunba Lupa Karor Sanga Humdraga Nitoi Lak Humdraga Mapan MSRRDA na Sanction Tauduna Lady Hairiba Asi Niyom Sumna Atubada Matamda Tender Tobirabade Manipurda Ladiba Lambi Thong Nungaitabagi Awab Mayok Nariba Asisu Karamakai Kokanba Ngamgani Standard Bidding Document SBD Siamdok Lubadagi Tender Lusinba Ngamdana Sakot Taurangda Tengta Hanbagi Maram Tidok Pinaba Amadi Atubada PMGSY Phase 3 gi Tender Pangthok Pinaba All Manipur Contractors Association Forum na Manipur Lenga ki Puning Singsilakle Sentenai Pirapa SBD Natraga Guidelines Semtok Sanjin Tawidana Manipur ki Mari Lainaba Government ki Authority Loinana MSRRD RET da Equina Contractor Association Forum Giving Mike the Sinjari Loinan Atuba Matamda PMGSY 3 ki Tabak Ase Mapung Bhana Pangthokpa Yanabagi Damangta Tender Atuba Matamda Kowiba Loinana NRRD ki Guideline ki Matungina Tabak Singa Se Pangthok Pirakani Haibagi Thajaba All Manipur Contractor Association ki Mike the Thamjab Bishnupur District ki Manung Sadanlaiba 91 Kwakta Revenue Village Number ge State Land ge Sarukta Lau Parinipa Lompak Sauba 25 acre gi Mafam Amabu Sahi Kun gi lease Taunaduna Lenga na CRPF ke Battalion Camping Site Ama Thamnaba Thaurang Taurokliba Ase Torbung Amadi Masigi Akoibada Laiba Khul Singgi Khunja Singna Yaba Ngamloi Lenga ki Ferep Atubada Handokadabani Hairi Ngasi Ronglaubi Awang Lekai de Laiba Ibudo Nompok Ningtho Apanba Apanbi Harau Sanglen da Pangthopa Paugi Mifam Amada Torbung Amadi Masiga Kulon Naduna Laiba Khul Singgi Lup Traga Manga Amadi Khunja Singna Phongdo Narakibane Paumi Singa Unaba Adu Saruk Yakiba Tronglaubi dege Priya Longzam Kobi Nupi Amana Irang Asigi Mingda Samjaraba Miwai Kaya Tronglaubi da CRPF ki Nongmaina Panduna Laikidaba Amadi Sakhangdaba Singna Pikdeba Angang Ani Hatkibage Justice Putopa Ngamdana Ngasi Sulaidi Miyamna Lengakta Tankiba Demand State Force Thambiu Haizaba Ngasi Fawba Thabakta Onthokpa Ngamdana Laidingai Jarakta
पामदे हाइदिबा सेंट्रल फोर्स की कैंपिंग साइट अमा थमनबा थौरांग लक्पा असि मियामगी मायोक्तनी सेंट्रल फोर्स की महुता स्टेट फोर्स ओइना थंबिरकलबदे मधु मियामना तरामना ओकनी हाइखे ममागी मथादा लेबा अंगांगनी मफम मरांग खंगदना मिहात चीना हात खर फाउद ngasi फाउद करी वयल फंगके बा सी वांग ने कोई कुजाना कोई हंगजनी से अंडर कॉन्फिडेंस कोई सु गवर्नमेंट हायरबनी ना तोरप याय ना कोई ngairaga लेबनी अदुबु मिलिटरी क्रैकडाउन की तोक्थोक्रो स्टेट फोर्स संबीनी आय बदु फावदा हुजी फावदा करही मत कोई बनिन फंगबा लेती अदुगा सुक वानी हिंगिंgai असुक yang wana mai chakna lairiba mafam masigi area sida कोबरा कमांडो हेक्टर पोस्टिंग तोक्सिलकनी फन मिलिटरी स्ट्रेटेजी ओरसे चिंगदो बुबिको तबाकले थमीगनु लोरेबा ngasi paugi mifam aduda saruk yakiba jaya khangenbam kowi nupi amana hiram asigi matang da manipur ge chief minister home minister amadi dc bisnupoda luptaraga mangana memorandum pisun keba memorandum adugi pakum athubada pirakadabani karigumba piraktaba thoklabadi maduda tholapa miyam ge ihogi afapategi teksa khudimak lengak asina pugudabani haike Trong lobidagina kwakta bhaubagi manungsida cobra commando thamakpasi yaningde thamgadaba oiragasu ayamba hill area da pukhalaga thambigo makhasida state force thambiu haizabani akoi already ngarang akoina memorandum akoi honorable chief minister aduga honorable home minister honorable akoi gi kai khumnazari respected madam dc masada akoina memorandum si submit tawzagrabani sigi matungda kari response lakadage habadu lenga na thuba matamda reply pibiu karigumba reply pibirakta bataragadi maduda tholakpa aphapata khuding maktu lenga na daita lobigadabani haba wafam si thamjari Haukiba February kungamanga lisingani kungamanga da Governor Ajay Kumar Balaga Arambai Tengol ge Mihu Singa unaduna paidiba khulai sing summit toro Arambai Tengol amdi village volunteers singi mathakta legal action amata lokhatloi general amnesty pigani haina thajanaba amagi makhada Arambai Tengol ge Tengol singna pairamba khulai sing 27 February 2025 da government ta khusina kibane adu matam aduda yanake wafam sing adugi wangmada hoji government Arambai Tengol ge isai now maram sadana maralakaya season duna phajin punsinba yaurokpa asi maitai society so zanpurna yaningde maram aduna athubada phakriba isil inau sing condition amata yaudna thadok pirau loinana makhata na arambai tengoloi singbusu phaba punba tobiganu hairi Torbung Gram Panchayat ki apun baklap taruk amadi phagaksaw ikhai apun maira paibi lupna kaukiba tedim economic blockade chuchanpurda port pubak gari sangba thingmagi khongjang matam khargi oina handokle haide phagaksaw ikhai apun maira paibi lupki president kaithel lakpam kk sanana haukiba tang ahumge nimidang pung 10 minute kullom tarakpa aduwaida phagaksaw ikhai mamang lekai tamna kuki singna nomai kapsinuna kian khangalaki bada senaba kuki terrorist sing phaduna charak bigedabani masida natana Hauzik Tengkang kaya dakta kuki terrorist singna torbung GP gi maite singda nomai kapsulakuna kian khangalakdiba asi lephan gadabani haiba demand tawraduna lengakta pisin kheba matam loreduna ngarang tang taruki ayukte gi phagak saw ikhai bazarda Chuchanpur tamna lapa malpuba gari sing thingbagi khongjang sangsilakibane khongjang asi lengak na hiram kharada yasinaba purakpa amadi thajaba pirakpadege khongjang asi matam kharagi oina handokpani haike Koi torbung phagak chaw ikhai mera paibi apun balupna akoi economy blockade tawjaramba adu akoi sarkar gi maigai dagi ade police side dagi police department dagi akoi mera paibi singa yanaba ma porakpa dagi akoi matam kharagi oina akoi economy blockade to khongjang asi matam khara hantuk jare Apunba ima kumbi gi anisuba foundation de thoram ngase kumbi lai santhong khongbu manga harau tel da pangthokre Punsilasi aikhoi yalhomi apunmana pangalni haiba thimda pangthukhiba thoram aduda manipura thukleba irangda laikhidraba athoba athobi singi mafam de kai kumnabu utkhe anal Bisnupur district ki president L Pramona Santipurak naba haiduna ima singna sit-in protest toba dharna phamba amadi maragi rally saliba asi salarusi madugi mahuta kendra ge paliba MLA singda thomjinba matam oire haike
अपुन में इमा कुंभी के सेक्रेटरी W सरदारना लमदम असिदा लेरिबा इमा सिंगना पुन्ना पुनसिन दुना मियाम ग पुन्ना थबक तोमिनसे आइकोई पुनसिन नतना लमदम असि कनबा ngamloi हाइखे इरमदम की दमकता इरैबाक की दमकता इफुरुक की दमकता तुमकी जेनरेशन की दमकता इसा सिंह की दमकता ngase एकोय ममा एकोय ने इसा सिंह की दमकता ख्वांग ख्वांगचे ये तुना कोक से लाकना एकोय ngasi फावा इमा लेबाक मणिपुर की दमकता अकीबा लेतना एकोय ngasi फावदा लांथेंग नजरकली थोकलिबा लाल असिगी मथक्ता लौमी सिंगे लाल अमा अमुक हौरकनबा लेंगाकना सिनबिगनो लौमी सिंगे दमक्ता याइफनबा थबक कया पाइखतले हाइना लेंगाकना लाउरिबसी लौमी सिंगददि कानाबा अमता फंगद्रि हाइना कोकोमी फार्मर विंगना हाइदे कांगलुपकी इरांग असना मरम ओरगा हौकिबले सिंगनी कुनगो हुमदोइदगी कुनगा मरी फावगी मनुंगदा सिंखोंग सिंगया नकना लेबा मैतैगी लौफम कया लौ उबा यादना लेरकलिबा अमदि अकनबा लेन ताकिबना अमांगाता थोनख्रबा सिंगी फंगफम थोपा कॉम्पेंसेशन पिथोक्तना लेरिबा सिंग पिथोक पियो हाइना कोकोमी फार्मर विंगी मखादा मोइरांग केंद्र अपुनबा लौमिसमी अमसुंग नुपी लुपना सिंदुंगासी सुनुसिफाई मार्केट सेटा संसिनखिबा वाकत मिफमदा हाइख्रे ngasi wakat khongsang adu saruk yakiba moirang kendra apunba lौमिसमी अमसुंग नुपी लुपके सेक्रेटरी एल मंगलेमना लाल असन मरम ओरेगा मैटिस सिंगना उरंबा लो एकर लिसिंग मंगारोम दगी लाकदबा फौबोर लाख तरारोम असि कुकी सिंगना मतपगा मानदुना लेरे मसिना लौमी कया ngasi इमुंग पुबंग ngamdana लेरे पेंद्रबा लौमी सिंगना ngasi खोसाउना रक्तुना लौमी सिंगे लाल अमुक थोलकपा याय मसी खंगना लेंगांगना अथुबदा लौमी सिंगे पिफम थोबा कॉम्पेंसेशन पिथोपियो हाइखे एकर लिसिंग मंगारोम मसिदगी लाकदबा लौ फौबोल लाख तरा मंगारोम असिना हजिक पोंगमांग मांगगा हजिक फुल्लम साब पोकदबा फौसे हजिक कोकीना मतपगा सब मानदना हजिक लोफमजिंग अदगी फोकिबा फौसिंग अदो हजिक मतपीगरे अमदि लौमी सिंग कानबा लेतरे अदुना यारबदी लेंगांगना ममांगदगी तकना लाबसु अदुबा मतमदा लौमी सिंगसी असिगी असुम मराम थेबिदुना निंगबा थुंगनबा होनबियो अमदि मसिदा करिगुबा निंगबा थुंगक्तबा तारबदी लौमी सिंगसिनि हेना खोसाउंगरबदी लान मरकसिदा लौमीगी लान अमसु लाकपा याय ngasi gi wakat khongjang aduda saruk yakiba kokomi farmer wing gi convener syam khumana lesingani kungomde kunga marigi lawmi singe compensation pithoktana leiringai lesingani kunga taruk amuk yorakle lesingani kunga manga gi na notification thoktre aduga lesingani kunga manga gi karamna data khangadori lengak asina miyam gi phangam thokpo sing matam sana phangan birabadi miyam ga lengaka afa mari soidana leirakane sahi ahum helaklaba faba lawmi singe phangam thoba compensation pithoktana leiba asina maram ojana afa मरी सागरप ngamloidore lengang lawmi singe yaifana ba thorang kaya paikali haina tattana hairabsu lawmi singdadi amata phangdri haiba yai masina lengak ta karamna thajaba thamgodori bano miyamgi ihau laktingai da lawmi singe pifam thokpo sing pithopiyo haike ngasi phawda government lawmi miyam gi damakta yai phana thabak kaya ama paikhale hairaga su ngasi phawda matam chana amatang lawmi singe yai phana thausilasi ama phaw pangthorok ta bana maram orakanda akoi lawmi miyam na government thazadabagi changse sukimi utti wangle maramaduna miyam ke bachobo movement ama laktingai sida government na bayam thuna akogi compensation singasi pithok piwa form asi kokomi farmer wingi me kaidi thamjari Directorate of Handlooms and Textiles ki Director Insas Puramba Elangbam Zitianbo Loktokiba Kongtang Asibo Directorate Amadi Lamdam Asida Ladyba Weaver Amadi Artisan Singi Kalaga Handokpiyo Haina Directorate Asigi Staff Sing Luina Lamdam Asida Ladyba State Amadi National Awardee Kayana Lenga ke Puning Sing Silakle Manipur Lengak na ngarang Tokibo Order Amagi Matung Ina Ngasi State Asigi Tungan ba District Singi Dagi Lakpa State Amadi National Handloom Amadi Handicrafts awardee kaya ama laktuna lampel partal labor directorate asigi office ta punke tungda paumusinga unaba amada handicrafts ki national awardee mayang lambam radharani na directorate of handloom and textile gi director oina thau puriba elangwam jitian gi miyang makada lamdam asid lairiba handloom amadi handicrafts ki weaver amadi artisan singbu masa marom dom lepsa ba ngaman khibane director asigi miyang makada lamdam asigi handloom amadi handicraft ki oiba producing asil local consumption khakta natana national amadi international market for export to yaba product puthokduna yamna hiana khumang sauksinna sangsilakpa matam asida ikang khanghaudana elangbam jitianbu director phamdagi lokthokpu asi nongaite lamdam asigi weaver amadi artisan singi khallaga lenga ki order asi khara khanabiyu haike ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯁꯦ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅꯁꯨ ꯂꯩꯃꯤꯟꯅꯖꯔꯛꯑꯦ ꯑꯗꯒꯤ ꯁꯥꯔꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ
ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯤ ꯆꯨꯝꯅꯒꯤ ꯐꯤ ꯌꯣꯟꯕ ꯐꯤ ꯁꯥꯕ ꯅꯠꯇꯅ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠ ꯇꯧꯅꯕ ꯍꯧꯕ ꯁꯥꯔꯅ ꯑꯩꯈꯣꯏꯁꯦ ꯂꯝꯖꯤꯡꯕꯤꯔꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯥꯔꯅ ꯑꯩꯈꯣꯏꯕꯨ ꯇꯧꯔꯛꯄꯁꯤ ꯃꯃꯥꯡꯒꯤ ꯂꯩꯈꯤꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯁꯨ ꯁꯥꯔ ꯖꯤꯇꯦꯟ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄꯁꯤ ꯑꯗꯨ ꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯍꯟꯕꯤꯌꯨ ꯑꯗꯨꯒ ꯁꯥꯔꯒ ꯑꯩꯈꯣꯏꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯑꯥꯔꯇꯤꯁꯥꯟ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯁꯥꯔ ꯌꯥꯝ ꯐꯕ ꯁꯥꯔ ꯖꯤꯇꯦꯟꯁꯦ मागी फंजे सिंटोबीगनो सी आई थवाई हम चाहे हाई बंगम दे मादे कोई म्यांगी वीवर सिंह आर्टिशियन सिंह मिस्टर मिखाई दाई दन तो मधु मदाई तर ने मासिन बचु बम बम दे कोई इसागे एवात की कन्यो जी बो हम तो अजु ने मासिन सिंदो सब बाले कोई म्याम सिंबीरक बने Directorate of Health and Textile के Financial Advisor Thongam Gunindrona Director Asige Meyang Maka da Lamdam Asig Weaver amadi Artisan Singe Sakot Thorange Oiba Tabak Thoram Kaya Paikat Pada Natana Lamdam Asigi Oiba Unique Oiba Handloom amadi Handicraft ki Product Malem Pumada Masak Kanghan Bada Natana Lamdam Asigi Oiba Product Sing Asi Atopa Lepak Singda Export Toba Yana ba Europe amadi Southeast Asia gi Tungan ba Lepak Singa MOU sign Tonaba Laikre State Asigi Handloom amadi Handicraft Export Tonaba Policy Draft Semba Directorate Asigi Oiba Akhanaba GI Cell Hangdokpa Weaver amadi Artisan Singi Welfare Scheme Yauna Tungan Project Kaya Amada Hojik Tabakana Sataribane Directorate Asigi Director Insa Singani Haiba Order Ama Tokriba Asi State Asigi Amadi Lamdam Asigi Handloom amadi Handicraft Sector Asigi Yanglaga Kara Khantabiyo Haike aduna staff singinasu adugumba yamna yakna chaliba department gi process deida apan bo thokadra anoba mala kanda kaina khanbudi mal staff singse laibo lakadoi officer du akoina underestimate tawbo natraga akoina overestimate tawbo wafam na sede ko staff singji puning da leibo ai phongdok chabai wani Coordination Committee Korkom Gitara Kamanga Sumapo Kumon Namit July Nipana Lakpada Manipur Amadi Westia Lamdam the Ladyba Yawolup Amasung Mayamda Ikai Kumnava Utpaga Ludina Yaipa Pauzil Pirakle Publicity Committee Gi Sarol Amada Imale Park Manipur Gi Ningtam Yawul Ihoda Laikidraba Atobus Singi Mafam the Su Ikai Kumnaba Ulakle Sarolasna Masagi Oiba Lepak Amagi Kayat Geo Body Ama Leram Dabanal India gi Nationalist Iho Aduna Maning Tamna Leramba Lepak Singbo Ikai Kumnakide Matam Amada British na Awang Nongpok Haina Koramba Ngasigi Westia Asi Indiana Lamban Amo Wena Yengba Horake Wakalol Asina Lamjing Piduna Assam Rifles ki Battalion Kaya Thamjinduna Manipurbu Indiana Loksile Haina 1949 ge October Taraga Manga da Lauktoke Indiana Manipurbu Loksin Kibagi Kwaidege Chawba Maram Asi Manipurna Frontier Ama Oiba Amadi Communism ge Akanba Iho Leibanani Haina India ge Jarol Singda Mayak Singna Phongdok Narake Manipurna multi-ethnic kunai ama oina maramdom lepa ngamjarakpa adubo ngaside horizontal contradiction furup masilgi landa thuanduna singkup sana thugaina ba honrak leba asi irepa ki apunba saktamgi damakta chen chungjariba amasung khoirang jariba furupsa khudimakna yamna section na yengduna khong thangpham thoi kanglup naiba ethnic homeland gi wakhalol asi kaidongaida tung koina satpa yaroi haibasi lamdam asumda khundaminariba aikoi punamakna mekup khudim kaudana leigedabane a society progresses in coexistence not in seclusion haiba wakhalol asina ngasisu manipur ge saktam Kudam Oiribane, Madam Aduna Manipuda Kundaminari Furup Kanglup Singna, Furup Kangluki, Lamban Sangat Padagi, Nantokpa, Sumgani, Masina Aikoi Masilgi Marakta, Mangza Banatana Karisu, Puragloi Haibasi, Kanglabadi, Apunba, Sakot Pangamgani Hairi. How's it Pog Gimaratan Atenba break a Lominasi? Honglagli Bapunsigi Lambisida, Araiba Chaba Yabama Kai Sashinari. Adona Hidak Langta Kayama Sada Bayarakte, Sashi Libasingduna Adomgi Liberda, Kayam Sokali Kangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghal lagti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Leiren Jewelers na puthokchari mega monsoon sales adongi imung manungi ahongba mamalda sanale pangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thogdaba Boklaikai Imphal West Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup
100% हर्बल प्रोडक्ट नी लोक खुबद नतन नक मही चेलबा अमदी खंगनाउ मरेंग मरेंग चटलग लोक कंखु खुरबा कफिडॉन कप सिरप थकपियो कफिडॉन कप सिरप ब्रेक की तुंग दमखा ताबा पाउदा हुमुद्रा तरह सुबह बन महोत्सव की अरोइबा तरे नी सनबा निमित्ता चांदेल डिस्ट्रिक्ट की तुगान द खुन तरा द उजरा सिंह थाखरे DFO चांदेल एन मुनाल ना थौरम असिदांग असिगी खुन निपान याउना मफम कुंट्राग निथोइ द पुना उचरा लाख अमली सिंह तरा का मंगा थादुना डिस्ट्रिक्ट असिगी थमकेबा टारगेट लाख अमली सिंह तरा दगी हेना थाब ngамखरे हंदे के थौरम असिदा डिस्ट्रिक्ट असिगी ब्लॉक मरी की मनुंगदा चांदेल ब्लॉक ना ख्वाइदगी हेना उचरा सिंह माइपाकना थाब ngamba सब डिवीजन ओइखी हाइरे हुमुद्रा तरह सुबह उमंग कुम्हई लोसिनबा निमित्ता डिविजनल फॉरेस्ट ऑफिसर DFO थौबाल फॉरेस्ट डिवीजन डॉक्टर लेसांग टेम जैसली के मियंग मखादा रेंज फॉरेस्ट ऑफिसर कक्सिंग रेंज लाइसम दिनेश ना सिंधुना कक्सिंग रेंज की मखादा लेबा खुल क्या द पाक्सना उचरा कया थाखरे ngasi अरोइबा निमित्ता कक्सिंग डिस्ट्रिक्ट की वाइखोंग हाई स्कूल लंपाक की अकोइबदा स्कूल असिगे महिरु सिंह अमदे CSO सिंह मियो सिंह RFO कक्सिंग L दिनेश आसाम राइफल्स वाइखोंग पोस्ट की पर्सनल कया याउना इमागी मिंगदा उचरा थासी हाइबा पांदम उचरा कया थाखी उचरा कया सु यंथोके RFO कक्सिंग ना हंदकी हुमुद्रा त्रेसक सुबा उमंग कुमई असिगी मनुंग सन्ना तोंगान चोंगान मफम कया द उ पानबी पुन्ना लिसिंग मरी चौंगा यांखई थाखिबगा लोइना तोंगान तोंगान बा क्लब एसोसिएशन सिंगना लौखेबा याउना उचरा लिसिंग तरा चनीरोम सु यंथोखरे हाइके था अमरोमगी आंगांग नुपा मचा अमा डिस्ट्रिक्ट चाइल्ड प्रोटेक्शन यूनिट DCPU इम्फाल ईस्ट कुमल लंपाक की गेटा लेरमे हाइना DCPU ना थादोरक चेरोल अमना फोंदोरखले चेरोल असना मखा तारदुना DCPU की टीम अमना आंगांग अदुबो कनखिबगा लुनिना चाइल्ड वेलफेयर कमिटी इम्फाल ईस्ट ता खुसनबगा लुनिना जुवेनाइल जस्टिस ए की मखादा कमिटी असना की समलखुत खिबगा लुनिना आंगांग अदुबो वांखै निंगथेम पुखरी मपाल लेन नंबर 5B द लेबा स्पेशलाइज्ड एडॉप्शन एजेंसी SAA इम्फाल ईस्ट ता थमखरे आंगांग असिबु DCPU CWC अमदी SAA ना तोमथिनगान बाहाइना ममिंग थोनखरे कनागुमना आंगांग असिबु मतिक साबा प्रमाण गलुइना SAA इम्फाल ईस्ट की ऑफिस तगी लौबा यागनी हाइरे चलिबा सही असि कुमगी नोंग थेंगथरकपना लौ उबा हौबा याददुना लैरिबा लमलाई केंद्रगी मनुंगदा लैबा इरिल तुरेल मपान लैबा खुलसिंगदा लमलाई केंद्रगी MLA केस इबोम साना वाटर पंप पीबा हौखरे ngasi योरबुंग नुंगोई अमदे दुंगांग फाजाई द पम अममम पीके थरोम असिग मरी लेना खुलसिंग अदुगे खुंजा सिंग माइकेदेगे फोंदोरकपदा MLA केस इबोम साना बोट हे काबगा तुरेल मपाल द लैबा खुलसिंगदा पम पीखिब लैखरे हंदक पीरिबा सिगा खुल अमद अनि सुर बा यावरे MLA ना लौमि सिंगदा इसिंग पीनबा लौखलगरिबा थौरांग असिना सही असिदा लौ उबदा इसिंगी अवाबा लेररोई हाइना हरावबा फोंदोकनरखे BVP थौबाल साखा ना सिंधुना ब्लड डोनेशन कैम्प अमांगसी डिस्ट्रिक्ट हॉस्पिटल थौबाल द पांगथोखरे फाउंडर भारत विकास परिषद डॉक्टर सुरज प्रकाश जी के बर्थ एनिवर्सरी के मरी लेना पांगथोप थरम अदुदा मियोई तराना EPK थरम अदुदा डॉक्टर के SS मंगलेम प्रेसिडेंट BVP मणिपुर प्राण अमदी BVP थौबाल साखा की मेंबर्स सिंग सरुप याखी Progressive United Clubs Organization Puko Khongzom Circle की तराग मपनसो फाउंडेशन डे सेलिब्रेशन ngasi mahiroi singi oiba painting competition amaga luina Khongzom Bazar Community Hall pangthokre thoram aduda aduko gi president Rajan Lesangthem Puko gi president Rajan Roshan Kuman advisor Sapam Rameshwar social worker Katri Mayum Priyo Bhatta DPF की president Narengbam Rajiv Kumar खुनाई कनबा अपुनबा मेरा पाइबी लोब थौबाल डिस्ट्रिक्ट के प्रेसिडेंट वाइखोम इमाना सिंगबा मियो सिंग सरुप यारदुना मको मथंग तारब सिंग अमदे कांगलुप अनिमक के महिरोई मंगा मंगाबो काउंसिलेशन के मना सिंग सुपीजना पुनिंग थगत के All gas care Manipuri state na sakthong gas matau karam na sizinnagadage amadi kari kari section thorang lokhotkadege haina consumer singda training piduna lapagi saruk amu oina ngasisu lamdeng maya lekai de leiba W Hemchandra gi mayumda Sunday nupi marup lamdeng maya lekai ka khusamna duna pangthokre thoram aduda all gas care SGC Manipuri state ke manager Sagol Sem Joy Prakash na expert oina wa ngangke ngasigi thoram aduda SGC Manipuri state ke field assistant su oiriba sumangila artist happy Rajan amadi AGC Manipur state की caretaker Yumnam Asni su sarup याखे
Senapati district ki Karong Kabungda nauna saba AstroTurf ground ama sanga kare LBCC haina mingthonba turf ground sanga bugi thoram aduda special class contractor ke lamsau pau Khaiji Baptist House ki pastor RK Lunil na singmamiyo sinsaruk yake save guest suna saruk yake ke lamsau pau na sana chana khona bana miyoi babu ana ayete ke lapthok na thamba ngami maram aduna masa mau fana thamna bagi damakta sang naina sana ba mathau tai haurak riba na ha singna khunai asigi amari nauna hauna lonsat ngangna thamna bagi damakta laning lambida janglakpa mathau tai haike Howdy Sanabagi Pau Equig Senior Sports Journalist by Adding Thousand the Kilo with a say. Manipur Sarkar gi Youth Affairs Sports Department ki ming makhada ngasi dagi Singi District Mari Sandel Kangpokpi Tengnokpol amadi Senapati yauna Beli gi District manga Imphal East Imphal West Bisnupur Thawal amadi Kakching Punna District Mapan gi Sahi Tratet makhagi nupa macha amadi nupi masagi School Taruk Punna School Tarani thene saruk yaduna Langjing Artificial Tap Ground da State 11 Inter-School Suborto Mukherjee Football Tournament haukre haukdokpagi thoramda Youth Affairs Sports ki Minister Govindas Konthokjam Youth Affairs Sports ki Director Dr. Mayambam Beto Singh Donasaria Awardee L Ibomcha Padma Shri Awardee Olympian N Kunjarani Devi amadi Padma Shri Awardee O Bembem Devi su saruyaki pangthokadori tournament asigi ngasi sanakiba nupi masagi ahanba matchta St Peter Higher Secondary School Sandel amadi Silsil Asian Mission School Kangpokpi goal amamam chanaduna draw satkre St Peter Higher Secondary School Sandel gi goal adu Kular Magdalena match ki mari suba minita sanki Silsil Asian Mission School Kangpokpi gi goal aduna Marsang Khailuna match ki tara mari suba minita sanki ani suba match ki sanakibada Imphal East ki Maitei Meg High School na Tengnokpol District ki Kasturba Gandhi Balika Vidyalaya bu goal taratare sinoda yamna laksana maitiba pikre Maitei Meg High School gi mai pakibgi goal singadu TS Martina na goal ahum El Rusia and Jasmine ke Asamadi PH Susila na goal ani sanke atopa goal mga aduna e Rusia Ice Kiran Bala PH Maxina Wailin Toyamadi W Monica na sanke atopa goal aduna Kasturba Gandhi Balika Vidyalaya Tengnokpol gi Sanaroi T Sarsenga na on gonoi na sanke Amaromda ground asida ngasi sanakiba sahi tratet makagi na pamasagi ahanba matchta Asupi Christian Institute Senapati District na St Peter Higher Secondary School Sandel District bu gol ani sinoda mai pikre Asupi Christian Institute Senapati District ki mai pakibgi gol ani adu Asuzio na match ki niputare subamadi mai kho na match ki humpumari suba minita sanki ani suba match ki sanakibada Bisnupur District ki TG English School na Kakching District ki Kakching Higher Secondary School bu gol taruk amada mai pikre TG English School Bisnupur gi mai pakibgi gol singadu MD Akharamadi o Alex na gol ani sanki atopa gol ani aduna El Nisanamadi Wailan Chenbana sanki bane match asida mai tikiba Kakching Higher Secondary School gi amatangar ba gol aduna Y SK Lisna sanki haukdokpagi thoramda saruk yakiba Minister Govindas Konthokjamna masagi asengba school amadi asengba sahida sanaroi singna pukchel sengna sanaduna apaba sanaroi ama oinaba kanna honasi national gi thaki competition yauna national games da saruk yagadoriba Manipur gi sanaroi singna phajaba performance piduna medal masing yamna lobangam na honabada masana khudingmaki sanaroi singbo tambi takpiriba coach sing amadi mentor singna thawai hakchang yauna kanna honebiu haina network asiga akhanana unabada phongdorogli mamangi edition kayada akhoi si yaubangam kide maramde qualify oidaba amana AC akhoina sidagi di yare en chalaga ada yeng matamda AC helamba gumba yawbadagi ani suba point amana school si amadagi amada sangsil akanda duna team ama sana ba honaba ani do factor ani duna mamangi edition kayada khoi yawba phangide ado kumsi si somehow yam kanna honara kanda khoi sida qualify oiba yaba yawbra haibadu gine khoi ni yeng set khoi kangpokpi gi
team Sandel gi team aduna ching gi team sing si yarok pase ngon da yamna nungai jabam pokchaba chinga tamga si samnada badawna achoba gap ama leiba se akoi gi sanaroi sing sina leiriba gap si thong oina sara kanda akoi si amaga changna dana soidana manipur da santi tangdu leita ba state ama halakani haibagi thajaba duna ina ngasi nungai jari base state sina puthok se all together 19 olympian puthok ngam state ne aduna I have been appealing urging to the government of India to invest in Manipur mi crore chamaga nifugi mathakta laiba country sina world cup qualify oiba player puthok ngam da base khwaidai laibak thiyo ne ba national games lakba sida ina afaba infrastructure laitringai da national games si kuyam phajana khoi overall championship se 99 gi national games khoi lawri bane aduna madugi wakhan du thambire hairaga masigi guide tawriba mentor sing aduga coach sing se asina handak lakadu national games sidadi 1999 da akoina Raja Varendra trophy phangi badugumna phangnana ba soidna hona birakane haibaga ai set pathaja badu ai coaches sing ai guide sing aduga ai mentor sing aina thamjari akoi sports policy adu youth policy se akoi draft tawraga leire athu matamda sports policy amasung youth policy sing se akoi manipur gi khara akhang hai khara ga tanara kanda akoi final puthokna ba akoi kan hona jari adana aina haijaning badi sports sigi simina yaudaba madi mangondadi simina leiba nate aduna sports sina thong oiraga changna dadana leiba nungsina dadana lei hainari ba punamuk sing se nungsina hanba amasung changna handona akoi manipur sida tangdu leita ba shanti leiba manipur ama oina ba hona bada praja akoi punamak yauna mateng pangminar si masigi khongjang se akoi changsil laharaga afaba manipur tangdu leita ba manipur ama oina ba hona bada akoi punna saru yamina se duna ya appeal tawjari thank you AKSDO khangabongna PCC mayekoi bibo maiti bapiduna Sahi Tramapan Makagi Nupigi Ahanba T20 Trophy gi final sakre Manipur Cricket Association MNC gi meng makada mamang thagi tang kuntruk-tagi Nupigi cricket team tarana group ani thongna khairutuna thau ground thangmeba namadi khudaiba lampak tawthongna chathariba Sahi Tramapan Makagi Nupigi Ahanba T20 Trophy gi ngasi luang sembanggi luang popper cricket ground sanakiba ahan semi-final match da AKSDO khangabongna PCC mai koi bibu wicket mapan da maiti bapiduna final sangkhibane match asida PCC mai koi bi na to singamduna ahan batting tokibada apiba over kunda wicket taruk turaga run nifu humdoi khak lawki masigi paukhumda aniswa batting tokiba AKSDO khangabongna over mapan da wicket ahum khak turaga apiba target adu yogduna match asi mai pakibane match asida AKSDO khangboki sanaroi laisam linthoi na over ahum da wicket ama loduna player of the match taki hayeng ground asida ani suba semi-final match oina thau thamibanamadi force khetri gauga sanagane Manipur hockey gi meng makhada CEO singamai wangwa khitri lekai na sinduna tha sigi tang manga dagi sahi tramai makhagi nupa masagi team tara sahi tratuk makhagi nupi gi team aniyamadi sahi nifu mathaki master gi team manga punna team tratri na saru yaduna CEO Astro Tab Hockey Stadium akampata sathariba ani subis 11 TH Iboyama Singh Memorial Hockey Tournament ki ngasi sanaki ba sahi tramri makhagi nupa masagi match da SYUC Usekon na ICAYT Kheti lekaibu panjal tarhomdoi amada yamna laksana maitiba pikhe SYUC Usekon gi mai pakibigi panjal singadu L Mahesh na panjal taru L Gagindro na panjal manga sankhe atopa panjal ani aduna M Topper amadi S Tomton na sankhe match asida maiti khiba ICAYT Kheti lekai gi amatangarba panjal aduna TH Henthoi bana sankhe Finals International Wushu Federation gi meng makhada Chinese Wushu Association sinduna tha sigi tang mari dagi Hainan China da sathariba IWUF mari suba Wushu Taulo World Cup ta India gi team da saru yariba Manipur gi International Wushu sanaroi mayeng lambam Suraj na masana asida score 9.693 loduna manga suba position ta hore cup asida saru yaribi Manipur gi Nupi International Wushu sanaroi Langlen Tombi Hanjabamsu score 9.420 phangduna manga suba position taki Makataba sanabagi pauda Manipur Kang Association Sunatara Suba Let Bangsata Bam Iboyama and Punyabati Memorial League Kam Knockout Kang Tournament 2026 Open Category na Haukiba July Anidegi Sri Ram Gopal Dev Mantop School Kang Sangda Team Tarag Humdena Group Ahum Thokna Khaidokuna Tatharakpa Tournament King Ngasi Klasa Amade Teka Sanabada Klasana Panjil Kunga Taruk Taraga Mapan da Maiti Bapikre Hayang ISK Wangoi Amade Gopal Dev Sanagani Hajilo Shelakpada Moriba Pau Amukahana
India की proxy war loisilu kuki khulai paiba singe su handu haina naga amadi maite na punna khwaramal kaitil amadi langol da wakai khungjang sangsin kre amana tauba thabakta amana yengsinuna leirabdi Manipur ma se tana kairak pa yai haina Manipur Legislative Assembly ki speaker thokchom saitabratana phongdokre Lenga ki manung mapan fauna unaba thausil thoram amadi sakutpagi asumba I paw matam sana miyam da pinama DIPR gi mid the press amu haudokre amasung foreign medical graduate mahiru singi internship ki stipend pithok pinaba khongjang sangsin kre Ngasigi damote de ISTV ni sanduk sob Manipuri paw sumatang swaida tension jari miyeng tabidi bamayang punama pusu amuka na kurum jari